Laibasig with demography the ahongba lakliba sigi matang the yang sinaba same kiba Supreme Court retired judge Justice Prakash Pravakar Navle Karna Luchingba High Level Committee on Demographic Changes na State Kudingmaki Chief Secretary Singh the questionnaire thanaba same sabaloi kre. Laibasigi kumjali sing aniga taragama thoida pangtho kiba census ki matung the hengalakliba missing settlement masing hengalakliba singi chap chaba data Kaugadoriba questionnaire si atu matamda tharakani hairi. Panbayabadi Laibasida illegal immigration amadi abnormal migration namaram oiduna missing ka hen hengalakliba sigi matang da kupna yang sinnaba India laingangna committee asi semkibani. Committee sigi mihut singna Union Home Minister Amit Shah ga sungarang unaduna committee sina semliba questionnaire demography da ahongba lakliba state amadi union territory pumnamakta chatuna first hand amadi ground level dagi Akupa data Kongatnaba Chatkani Haina, Lokiba Warep Singh Kanganki. Committee Siki Kongchat ki Mangoinana, questionnaire Singh Hana State Amadi Union Territory Singh Secretary Singh the Hana Thagani. Masigi Matakta Committee Sina, Laibasigi Labour Ministry Kayaga Unaduna, Makoigi Oiba Wafam Sutagani Hairi. Amoram the Amit Shah Nasu Committee Sigi Tauranga Si Tagat Pagaloinana, Home Secretary Govind Mohan Dasu, Committee Si the Chaba Matang Pinaba Poktak Piki. Loinana atuba matamda recommendation pikalak naba committee sida kanghanki.